BTL Films Production की तरुक सुबह एपिसोड लैनाना कनब्रा चैनाना कनब्रा पुदुना लाक्चरी वारी असी कनागुंबा हिंगलिबा नत्रगा सीख्रबा कनामतगा मरी लेनजदे राइटर की वखलोन सागतजदुना मियांगिदमक नुंगाइनबा हाइदुना इजरकपनी वारी असी लिजरकपा मतमदा सोइखिलानखिबा यावरबसु नौजरीबी नरेटर नि खंदुना ngakpinaba haizari mayambu wari romda pukning chingsinjari nganba amadi laina mayumda halakminare mabung nganbana ichal lao ai chak amane yadre laina na dachau imadi nganbana mathakta phi phau hobani laina na adudi aigi yerum hobira o nganbana nakut pandra laina na dachau ba chatlo hobira o haibani nganbana ichan horen numidang da charase kangau yawrese charase ninga yam tawnu ko laina na dachau ba aidi chabiroi nangsu chabe yaroi haiduna chakto chingchinduna chaupna kupsinlaga ngathaduna leiri nganbana nang sidibako phuninge he haiduna nganba yerum haunaba sem sari memchana I karino bema nang tawriduna lainana dachobana yerum hauriye ngairi ni ma memchana o ngayu ngayu nganbana ima akhoi chalja yam phatte lama kansda yerum amu hauhalle memchana nangna haubiri natro bema nang sunupini kharadi tawba yabani lainana akhoi ba laga haidoki khangni no nganbana haibiu haidre se sarase memchana ningai natna ningai tawbra bu nganbana ima khoi sanse kaidobo amino asuk yamna ningai phatabasibo memchana ho noi napada hango napana ne yam ki hanba janu pidi aduni adani na yam ki hanba aduna ni nganbana ngari da tolaga kok pijaki gedi haide lainana kala iba kai duni ne ima akhoi da so base nupi koi bani nupi ga yang wari sana bani aina to sune nahan pura me school da ngan bana kaya da no yengune masing ang se yirum so hobiri ni ko mase mem chana napa na mai phuja jani nang da yawu noi bema numidang wairam gi coaching chatpa matamni mapa ibungo sanahal machanupibu coaching thinbirai lainana baba ngairamu ko chatlamganu horen aina tholakpada lairamdradi aidi yaroi haisini ko sanahalna hoine ngaidoini ne chango ojana takpudo munna tawko lainana hairaduna coaching maphamda changlai maduda asokna laina se risina pirakpane laina ngakna e kaino sibo chithi kaidura asokna hoi laina oira male selo sala ani haiduna pisan lamaga magi bench ta changduna phamkhre aduga risidi maithongdu harawna uri tanja aduda oja changna I mayamna good afternoon sir hairaduna wish people oibaga laina ojagi manakta changsinduna sise risiga sokana pirakpani haiduna table dula thamlamlaga changlaktuna magi bench ta phamkhre aduga mamit khana risiga asokada yenglai sarna laina ainangbu thamoi seina nusiye nangnadi aigi nusibase khangbide I love you laina wawa pabaga ngamdrene satra mayamdu wawa nokli risi nanga asoka sida tholau mabani kina tholaktuna oza adugi manakta leplare chithiga iradana kanana ibano se asokna sat khumlei sir rishina ibani aidi pibiba khaktane matenga pangnari ba kai duni ne nogi se laina sida lao se makhuda sida chai tara kan laina na mabani bu ozana haibagi matung ina chaina kanthatli numidang chak chanaba matamni sanahalgi imung harau chak chaminari laina na baba
Ngasai aina coaching mafamda nupa ani phutatpani. Mama, mapa, mabung loinamak Lainada ngakna yenglai. Aduga mapana karigino ibema. Lainana, baba, aingonda chithi piraiba. Nganbadu khangha harai memchana. Ibema, nang se jugo chade da ko laima, nang se nupi ni ne. Lainana, nupi oiraga kaidaurage, moina chithi pisalaido ai usitri natra. Memchana, nayum panba khanglodoriba kainom tawdori enang. Lainana, panjaro, nupaga hainade ai. Sanahalna, mama, tumin layune, hayu chathabi, kamaina nangna phurino ba. Lainana, aina class ta changlakpada Ashok kauba amana chithi pirae, mamanaba Rishi kauba amagi adai sar changlae, aduda aina sarda pisanba, aduga sarna chithi do pare, aduga moi ani do kauthoe, aingonda moi ani da chai tara phuwo na sarna haire, aduda aina kanna phudatpani dana. Sanahal nokchai memchana, hare nupa macha singdo ikaibana loiramani. Ozadu da pidrasu masada pithokiba yabado inthokpani da konangse. Nganbana mamada tuminna. Ima, ajanu pise, ngawre, sitlaroi ko se, laying to omta. Lainana, dachauba, nangai usitre, ai ikarak lagi do. Nganbana, ichan, lao dadana khot hambige. Lainana, amukazu usitiye se. Nganbana, usili, lao se, sauranuba, dada hayeng nupasingdo nganggeba. Lainana, aduneba. Ayuki matamni, Sunita, pung 8 helaba phauba, phamungdagi haugatri, mama Binaranina, machagi kada changlaktuna. Hai, Sunita, sirabrani nangba, kari nupino ne nangba. Thum packet ama loiba phauba nanglaroi ne, chanda nupi nangba. Sunita, Ima, karino nangna kwak sari subo, ay tungdi ngasayna haugatlabani, sum laibai wani. Binaranina, hagolo, nasakto yengde ko, numidang kaidaw laige. Sunitana, ho naya nupaga wari sanariba. Binaranina, ikai khangdabisidi, hagolo ko, ising haijalaktringaida, chakase sasa thongulao, ngairabani. Sunitana, as ayuksida ima nangse nungai khitrehe. Binaranina, ai cha thakpa thoage ko, aina hanjalakpada chak loiramu, nanang nupaga se hagdo school jatoinina thengkini. Sunita, tande mande iru luzaraga sau laudana chak thong hauri. Rishi lairaba imungi haiba inba angang amani, mahak ngarangi lainagi maong mataw aduda uduna laikre, maduda khanjinbada ikaiba phaujare, school di pundabanina school di chatlage, aduga coaching di chatlaroige, mangonda yetpiraroi, lairik phajana hotnarasanu, nongma natraga nongma soidana theinarappa oirasanu, aina mabu asengba nungsiba oirabadi haina khanduna masadu hainingdana school chatkre. Makha taba episode ngai minasi.